Tajasu ikairani karigi amoksu So this is all about this video. Mayam mathak utsagreba singdugi marakta mayam di karamba makhagi oibibage have the comment haipiramo hapta ama ai YouTube tagi mangure mayam warobi biade update to bangam zakidre pato to biada ba important ba thabakra lakodagi ai video sem bangam zakidre mayam na warobi roi mathangi week tagi di amuk chang na hapsarage aduga mathangi week tagi di 3 days khatang hapsarage Tuesday, Thursday and Sunday aduna hafta amada video marirak hapado ai kano ngamjadre hojikande thabak khara su lakpadagi aduna may video sing bagi damak thank you very much mathang video da unarasena bye bye take care